Double engine lay Hairiba state Singda Maithibasu Congress ta Tainari haina Malik Arjun Kharge na phongdokre. Prime Minister Modi na Assam da wa ngangbada Assam amade awang nongpok lamdambu Congress na matam sang na thawoidana thambirambadage chaukhatpa thintha hobani haina phongdokraba matong Congress ki President Malik Arjun Kharge na Prime Minister Modi da onsinduna hiram khudingmakta Modi amade BJP gi luchingba singna opposition da tainagadabani haibagi wakhalon leiri haina phongdokre haire. Paugi likhun amagi matungina thabak natraga policy amada Modi lengakna maithirakpa matamda opposition da onsinduna tainagani haibagi wakhalon leire. Makoina paikhanana ba honabada mai paktaba natraga policy soibadagi miyamna yaraktaba thabak thoramsing adugi responsibility masana logedi haidraduna opposition da onsinduna tainabagi hainabi leiriba lengak asi fail oiraba lengakni. Double engine lay Hairiba state Singda Maithibasu Congress ta Tainari haina Malik Arjun Kharge na makha taki haire.